मैम से वीडियो से हराजब इंटरेस्टिंग वीडियो नहीं मैम की खंगे कहीं सूम शेयर तौजनीबको मैम कहीं वीडियो से मैं मपान लेको हैदराबाद मपान लेबनी चाक चाह मैतेको मैते की चिंजाजे फंगद्री गावदना कहीं सूगुबे फंग्री कहीं मैते होरबनी चाह फंगद्री गावबको फंगनी ममाना पीजनीना जुमदी थारप पोट मैम मैम शेयर तौजगे तौबनी सूम मेमोरीसु से माना मैम हापनीबने मचानी पीजनीबदको मचानी पीजनीबनीना मैम है मचाद पीजनीब कना लेको मैम सूम खी मैम हापनीबनी मपान लेबनीना मीसे पटलाव लाकदब लेके हस्बैंड की ममानब लापद मौना तफौबनी जाऊ पोचे हापीबनी कहीं मोद हलपनेबको मैम एक जवे पोचे मैम सूम शेयर तौजनीब मेमोरीसु मैम सूम शेयर तौजनीब है मैम मैम लेमिनरसे हजिक कई हापे है मैम पोचर लेरे लोना खुजामसे येंगोसे सूचाबू हापनरक्परा बुकतंगेब जामनगीना अखोई मादा फागी तौरे बाजार थांग पीरेना खुजामसे थाजौदेब खरा खरा चानिंगे अखोई माना लोना हापे कई मैम अमम तौना मैम शेयर तौजरगे खाई फार्स्टको असे टोंगा सेकमाई गाड़ीनेबको सेकमाई गाड़ी से खुलासु फंगे खुलादुदी कई कुन थम्ब जादे कोखाई कायबको पैकेट से कुन थम्ब जाए पैकेट हाबनी काय नेम्बो मोना हापनी पैकेट अहम का हापेको मथंग मैम से कहोदगी इपामदगी पामोंदगी हापनी अखोई माना हापनी कहो नूं हवाई अचा हवाई चार लोंधोए कहो तौबनेब है कंहलग पीरे हस्बैंड जम पामेबको हवाई चार थोंग चाबसे अखोई माना हापनी मथंग मैम जेनम अकंबनेबको जेनम फंगे मैम कंगीदनी जेनम से फंग वाई से जेनम से अखोई माना फजन चामदोग कंहलग पीरपनी अखोई माँ जेनम फैबको था मांग कंहन जेनम से खरा येलो कलर ओरे कंहन जेनमनी मैम खरा लाकदब सप्ताहगुम ममांग कंहन जेनम नतनी मैम से लेरे खुजाम से कई हारूनी जेनम लेरे मथंग कोली हवाई है कहीं फजन खंगेबको से कोली हवाई से कई कई चावरे से कोली से मरु से अखोई माना हाबा चीजू ममा हापने तिंगोग सोक तब चाप खोट जाएब चाप तिंग खोलग चाव हापनी मथंग अखोई माना मोरक माइक्रो मसिंगादी पामे है मसिंगा से फंगदना माइक्रो से हापीरे ममाना मथंग मैम हापदी हाईगीदबनेबको अखोई मादा सूम हाइबा सिगदी बोमला गाड़ी कौरी से गाड़ी पिक पिकना फंगी चाब तांगसु तांगी पैकेट सूबतंग हाले लुपा 10 कुन पीबको पामुहे पैसा चादी चानिंगे चाब फंगदी तांगमनगीना हाइबको मादी हापचल पीरे माई चानिंगे हाइबदको अखोई ममाना असे अनीसे पुनः तुम पीरबनी हाई पोते से हस्बैंड पामी है थुमजापी गाड़ी से हस्बैंड पामी माइदमक से हापीरे हरावे मथंग मैम से उसोईनीको उसोई मकू जाऊन पीरेनी है पुमगनी है मैम निनी हुनी नमजन थम्मबनीको खरा सोईदत्खरे मथक्की खरा पत्थरना मैम से खरा लेहौरे चाजारनी मैम उसोई से लिकती लिखे मैम नोकनबिनु कहीं लिकपसीसुको हंदक सही के अहम चादोनेब से उसोई से
ꯑꯗꯣ ꯂꯤꯛꯑꯁꯨ ꯁꯤꯒꯕꯨ ꯁꯤꯁꯨ ꯁꯅꯥꯒꯨꯝꯕꯅꯤ ꯍꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯩꯁꯤꯒꯗꯤ ꯑꯣꯏꯅꯤ ꯑꯗꯨꯏ ꯃꯊꯪꯗ ꯃꯌꯥꯝ ꯑꯩꯅ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯥꯗ ꯍꯥꯏꯈꯤꯕꯀꯣ ꯁꯤ ꯖꯥꯏꯉꯪꯅꯦꯕꯀꯣ ꯑꯁꯤꯁꯦ ꯖꯥꯏꯉꯪ ꯃꯅꯥꯗꯣ ꯁꯤꯒꯩꯁꯤꯒ ꯑꯗꯨꯝ ꯃꯁꯔꯨꯝ ꯊꯣꯛꯏꯌꯦꯕ ꯃꯁꯔꯨꯝꯒꯤ ꯄꯥꯛꯅꯝꯁꯦ ꯑꯩꯗꯤ ꯑꯗꯨꯝ ꯄꯥꯝꯒꯜꯂꯤ ꯑꯗꯨꯅ ꯑꯩꯅ ꯃꯁꯔꯨꯝꯒꯤ ꯄꯥꯛꯅꯝ ꯆꯥꯅꯕ ꯑꯣꯏꯔꯗꯤ ꯖꯥꯏꯉꯪ ꯃꯅꯥꯗꯣ ꯃꯊꯧ ꯇꯥꯏꯅ ꯑꯗꯨꯅ ꯑꯩꯅ ꯖꯥꯏꯉꯪ ꯁꯤꯁꯦ ꯍꯥꯏꯈ꯭ꯔꯤꯕ ꯑꯩꯈꯣꯏ ꯃꯥꯅ ꯈꯔ ꯌꯥꯎꯕꯤꯔꯣ ꯍꯥꯏꯅ ꯃꯥꯁꯦ ꯍꯥꯞꯄꯤꯔꯛꯑꯦ ꯑꯗꯨꯏ ꯃꯊꯪꯗ ꯁꯤꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯁꯨꯝ ꯍꯥꯞꯄꯤꯔꯛꯑꯦ ꯁꯤꯁꯨ ꯑꯗꯨം ꯊꯥꯖꯜꯂꯣ ꯍꯥꯏꯅ ꯀꯩꯅꯣꯅꯤ ꯃꯅꯤꯄꯨꯔꯒꯤ ꯇꯤꯜꯍꯧ ꯍꯥꯏꯗꯤ ꯑꯦꯅꯤ ꯇꯥꯏꯝ ꯄꯥꯟꯅ ꯂꯩꯗꯨꯕ ꯁꯨꯡꯁꯤ ꯁꯤꯗꯕ ꯇꯤꯜꯍꯧꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯍꯥꯞꯄꯛꯑꯦ ꯑꯗꯨꯏ ꯃꯊꯪꯗ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯅꯝꯃꯅꯀꯣ ꯅꯝꯃ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯝꯃ ꯑꯩ ꯍꯁꯕꯦꯟꯒꯤ ꯍꯦꯛ ꯃꯆꯦ ꯅꯝꯃꯅ ꯍꯔꯤꯕꯣꯞ ꯑꯗꯨꯝ ꯍꯥꯞꯄꯛꯑꯦ ꯌꯥꯝ ꯍꯔꯥꯎꯔꯦ ꯑꯩꯗꯤ ꯑꯗꯨꯏ ꯃꯊꯪꯗ ꯁꯤꯁꯤꯅ ꯃꯌꯥꯝ ꯃꯥꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯌꯨꯇ꯭ꯌꯨꯕꯇ ꯁꯦꯌꯔ ꯇꯧꯕꯅꯤ ꯑꯗꯣ ꯃꯌꯥꯝꯗꯤ ꯈꯪꯗꯦ ꯑꯗꯣ ꯑꯩꯗꯤ ꯆꯥꯕ ꯐꯪꯗꯣꯔꯦ ꯃꯥꯒꯤ ꯎꯁꯣꯏ ꯑꯆꯥꯔꯗꯣ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯡꯒꯠꯄꯅꯤ ꯃꯌꯥꯝ ꯑꯗꯨꯗꯣ ꯅꯝꯃꯅ ꯍꯥꯞꯄꯤꯔꯛꯏꯅꯤ ꯑꯗꯣ ꯃꯊꯪꯗ ꯁꯤꯅ ꯑꯩꯈꯣꯏ ꯃꯥꯅ ꯐꯗꯤꯒꯣꯝ ꯃꯔꯨ ꯍꯥꯞꯄꯛꯄꯅꯤ ꯑꯁꯤꯁꯦ ꯑꯩꯅ ꯑꯁꯤ ꯈꯔ ꯆꯥꯎꯕꯤꯔꯣ ꯍꯥꯏꯅꯀꯣ ꯐꯗꯤꯒꯣꯝ ꯃꯔꯨ ꯃꯊꯪꯗ ꯁꯤ ꯃꯔꯨ ꯃꯔꯥꯡ ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯁꯤꯒꯁꯨ ꯍꯤꯡꯒꯣꯜꯗꯣ ꯀꯣꯏꯔꯗꯤ ꯍꯥꯏꯗꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯂꯩꯔ ꯆꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯗꯤ ꯄꯩꯁꯥꯗꯣ ꯈꯛꯇꯪ ꯍꯤꯡꯉꯤꯅꯀꯣ ꯃꯄꯥꯟꯗ ꯍꯥꯏꯔꯨꯔꯗꯤ ꯄꯩꯁꯥꯒꯤ ꯃꯊꯛꯇꯅꯤ ꯂꯣꯏꯅ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯅ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯃꯥꯅ ꯆꯦꯡꯒ꯭ꯔꯨꯞ ꯑꯣꯏ ꯃꯥꯜꯂꯦ ꯆꯦꯡꯒ꯭ꯔꯨꯞ ꯃꯔꯨꯒ ꯍꯥꯞꯆꯜꯂꯛꯑꯦ ꯁꯤꯒ ꯑꯗꯨꯏ ꯃꯊꯪꯗ ꯁꯤꯅ ꯍꯪꯒꯥꯝ ꯃꯔꯨ ꯑꯗꯨꯒ ꯁꯤꯅ ꯑꯁꯤꯕ ꯍꯋꯥꯏꯁꯤꯗꯤ ꯑꯩꯁꯦ ꯌꯥꯝ ꯄꯥꯝꯃꯤ ꯕꯤꯟꯁꯒꯨꯝꯕꯅꯦꯕ ꯃꯌꯥꯝ ꯕꯤꯟꯁꯒꯨꯝꯕ ꯑꯆꯧꯕ ꯎꯔꯤ ꯃꯀꯨ ꯆꯥꯕꯤ ꯊꯥ ꯂꯥꯎꯕ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯩ ꯁꯤꯅ ꯃꯥꯏꯔꯦꯟ ꯃꯔꯨ ꯁꯤꯅ ꯊꯕꯤ ꯃꯔꯨ ꯁꯤꯗꯤ ꯀꯩ ꯃꯔꯨꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯪꯉꯒꯦ ꯁꯨꯝ ꯐꯣꯟꯗ ꯑꯗꯨꯒ ꯁꯤꯁꯤꯅ ꯚꯥꯉꯤ ꯃꯔꯨ ꯑꯣꯏ ꯃꯥꯜꯂꯦ ꯑꯗꯩ ꯁꯤꯅ ꯃꯣꯔꯣꯛ ꯆꯥꯔꯧꯅꯕ ꯑꯗꯨꯏ ꯃꯊꯪꯗ ꯁꯤꯅ ꯕꯦꯔꯤ ꯃꯔꯨ ꯑꯁꯤ ꯀꯩ ꯃꯔꯨꯅꯣ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯆꯧꯕ ꯃꯔꯨꯁꯦ ꯑꯗꯩ ꯁꯤꯁꯨ ꯁꯤ ꯎꯔꯤ ꯀꯔꯤ ꯀꯔꯥꯅꯤꯀꯣ ꯑꯗꯨꯏ ꯃꯊꯪꯗ ꯃꯌꯥꯝ ꯁꯤꯒꯩꯁꯤꯒ ꯁꯦ ꯀꯩꯅꯣ ꯃꯌꯥꯝ ꯀꯩ ꯃꯥꯜꯂꯤ ꯌꯦꯡꯉꯨ ꯁꯤꯁే ꯖꯦꯅꯝꯅꯦꯕꯀꯣ ꯖꯦꯅꯝꯁꯦ ꯑꯩꯅ ꯑꯩꯈꯣꯏ ꯃꯥꯅ ꯖꯦꯅꯝ ꯆꯥꯔꯥ ꯇꯧꯁꯜꯂꯨ ꯖꯦꯅꯝ ꯊꯥꯎ ꯈꯣꯠꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯨꯏꯗꯣ ꯑꯩꯅ ꯖꯦꯅꯝ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯗꯣꯔꯤꯒꯦ ꯈꯣꯠꯇꯣꯔꯤꯒꯦ ꯍꯥꯏꯕꯗꯨꯒ ꯑꯩꯈꯣꯏ ꯃꯥꯅ ꯄꯤꯔꯛꯀꯦ ꯖꯦꯅꯝ ꯁꯨꯃꯥꯏꯅ ꯃꯔꯥ ꯀꯛꯑ ꯄꯤꯔꯛꯀꯦ ꯑꯗꯨꯝ ꯊꯥꯖꯜꯂꯣ ꯑꯩꯅ ꯍꯥꯏꯕ ꯅꯤꯅꯤ ꯍꯨꯝꯅꯤ ꯊꯝꯃꯗꯤ ꯖꯦꯅꯝꯗꯨꯕꯨ ꯌꯥꯗꯣꯔꯤꯕꯣ ꯊꯥꯕ ꯌꯥꯒꯗꯣꯔꯤꯕꯣ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏ ꯊꯥ ꯑꯃ ꯑꯅꯤ ꯂꯩꯔꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯩ ꯖꯦꯅꯝꯁꯦ ꯐꯠ ꯂꯥꯎꯅ ꯁꯤꯒꯟꯗꯦ ꯑꯗꯨꯝ ꯊꯥꯖꯤꯜꯂꯒ ꯑꯗꯨꯝ ꯃꯇꯣꯟ ꯆꯣꯡꯈꯠꯂꯛꯑꯦ ꯍꯧꯔꯛꯑꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗꯣ ꯑꯩꯅ ꯄꯣꯔꯛꯄꯒ ꯁꯤꯒꯩꯁꯤꯒ ꯏꯁꯤꯡ ꯇꯤꯡꯁꯤꯜꯂꯦꯕꯀꯣ ꯑꯗꯨꯏ ꯃꯊꯪꯗ ꯁꯤꯁꯤꯁꯨ ꯑꯩꯈꯣꯏ ꯃꯥꯅ ꯀꯩꯅꯣꯅꯦ ꯃꯥꯏꯀ꯭ꯔꯣ ꯃꯣꯔꯣꯛꯁꯦ ꯀꯩꯅꯣ ꯂꯩꯔꯒ ꯒ꯭ꯔꯦꯟꯗꯔꯗ ꯇꯛꯈꯥꯏꯔ ꯄꯤꯔꯛꯄꯅꯦꯕꯀꯣ ꯑꯩꯗꯤ ꯁꯤꯗ ꯒ꯭ꯔꯦꯟꯗꯔ ꯂꯩꯇꯕꯅꯤना ꯃꯊꯪꯗ ꯁꯤꯁꯨ ꯑꯩꯈꯣꯏ ꯃꯥꯅ ꯀꯩꯅꯣꯅꯤ ꯃꯔꯣꯏꯅꯤ ꯖꯤꯔꯥ ꯀꯨꯞꯄ ꯃꯥꯅ ꯍꯥꯞꯆꯅꯤꯡꯅ ꯑꯩꯅꯗꯤ ꯍꯥꯏꯔꯤꯅꯤ ꯃꯉꯣꯟꯗ ꯌꯥꯝ ꯍꯥꯞꯄꯛꯀꯅꯨ ꯀꯩꯅꯣ ꯑꯣꯏꯔꯅꯤ ꯃꯤꯅꯤꯅꯀꯣ ꯌꯥꯝꯅ ꯑꯣꯚꯔ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯈꯔ ꯍꯥꯞꯄꯧ ꯈꯣꯠꯂꯧ ꯍꯥꯏꯗꯅ ꯃꯥꯅꯁꯦ ꯍꯥꯞꯆꯜꯂꯛꯑꯦ ꯐꯔꯦ ꯌꯥꯝ ꯍꯔꯥꯎꯔꯤ ꯍꯥꯞꯄꯛꯏꯁꯦ ꯑꯩ ꯄꯤꯖꯅꯤꯡꯅ ꯍꯥꯞꯄꯛꯏꯅꯦꯕ ꯍꯥꯏꯔꯨꯔꯗꯤꯀோ ꯑꯗꯨꯏꯃꯊꯪꯗ ꯁꯤ ꯃꯥꯏꯀ꯭ꯔꯣꯁꯤꯅꯦ ꯍꯧꯖꯤꯛꯇ ꯑꯩꯁꯦ ꯃꯌꯥꯝꯁꯦ ꯃꯥꯏꯀ꯭ꯔꯣꯁꯦ ꯍꯥꯞꯄꯛꯄꯩ ꯃꯔꯝꯗꯤ ꯁꯤꯗꯗꯤ ꯃꯥꯏꯀ꯭ꯔꯣꯁꯦ ꯐꯪꯗꯦ ꯃꯣꯔꯣꯛꯁꯤꯗꯤ ꯁꯥꯗꯦꯕ ꯁꯨꯝ ꯑꯀꯛ ꯆꯥꯎꯔꯒ ꯁꯨꯡꯁꯥ ꯁꯥꯗꯕꯩ ꯋꯥꯅꯤ ꯑꯗꯣ ꯁꯤ ꯃꯥꯏꯀ꯭ꯔꯣꯁꯦ ꯑꯗꯨꯏ ꯃꯊꯪꯗ ꯁꯤꯁꯦ ꯀꯩꯅꯣ ꯃꯌꯥꯝ ꯀꯩ ꯃꯥꯜꯂꯤ ꯌꯦꯡꯉꯨ ꯁꯤꯁꯦ ꯀꯩꯅꯣꯅꯤ ꯃꯌꯥꯝ ꯑꯩ ꯍꯁꯕꯦꯟꯒꯤ ꯐꯦꯚꯔꯦꯠꯅꯤ ꯍꯥꯏꯗꯤ ꯀꯥꯡꯍꯨꯅꯦꯕꯀꯣ ꯁꯤꯁꯦ ꯀꯥꯡꯍꯨꯗꯣ ꯁꯤꯠꯂꯒ ꯀꯪꯍꯜꯂꯒ ꯄꯤꯔꯛꯏꯕ ꯃꯃꯥꯅ ꯁꯤꯁꯦ ꯑꯩ ꯍꯁꯕꯦꯟꯗꯤ ꯃꯥꯗꯤ ꯃꯦꯠꯂ ꯈꯣꯠꯂ ꯆꯥꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕꯀꯣ ꯀꯥꯡꯍꯨꯁꯦ ꯑꯗꯨꯅ ꯃꯥ ꯄꯥꯝꯃꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣই ꯃꯥꯅ ꯁꯤꯁꯨ ꯍꯥꯞꯄꯤꯔꯛꯑꯦ ꯃꯊꯪ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯀꯩꯀꯩ ꯍꯥꯞꯄꯛꯑꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯁꯦꯌꯔ ꯇꯧꯖꯔꯦ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯔꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯗꯣ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯍꯥꯞꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯆꯦꯅꯝꯁꯦ ꯁꯤꯗꯤ ꯀꯪꯉꯦꯕꯀꯣ ꯁꯤ ꯐꯧꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯑꯗꯣ ꯁꯤꯁꯦ ꯀꯥꯕꯣꯛ ꯐꯧꯗꯣꯛꯎꯒꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝꯁꯤꯒ ꯁꯤꯒꯩꯁꯤꯒ ꯐꯧꯗꯣꯛꯑꯝꯃꯒꯦ ꯖꯦꯅꯝꯁꯦ ꯈꯔ ꯀꯩꯅꯣ ꯀꯪꯖꯟꯅꯕ ꯑꯗꯨꯒꯤ ꯃꯊꯪꯗ ꯀꯔꯤ ꯐꯧꯒꯗꯤ ꯑꯇꯩ ꯀꯩ ꯐꯧꯅꯤ ꯁꯤꯁꯦ ꯈꯔ ꯆꯥꯎꯕ ꯃꯐꯝꯗ ꯐꯧ ꯇꯥꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯈꯔ ꯄꯤꯛꯑꯦꯕ ꯑꯗꯨꯅ
Jadi मैम ay पोसे सिंजे पैक तौसनबा होरगे तो मैम सु यंगमिनसी तो मैम ay सिदा लाकपदगी पिंपल थोले कपनिंगे पिंपल से उबदा चुलाय मैम यंगमिनरसी Ado मैम कई हाइनी मतंग सिदे वीडियो से लोइसनजरगे अदो मैम नुसी वीडियो लाइक शेयर सब्सक्राइब तौबिरमो अदुगा मैम असो हंगांग लेरसु कमेंट दे सुम हाइबिरउ अदुगा मैम ना हंगबा क्वेश्चन करी करा कमेंट दे सुम हाइबिरउ आइदुनिको तो मैम मतंग सिदे वीडियो से लोइसनजरगे मैम बाय।